ꯂꯤꯡꯖꯦꯜꯅ ꯑꯧꯅꯤꯅꯦ ꯅꯤꯅꯦꯅ ꯉꯔꯥꯡ ꯆꯥ ꯊꯛꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯂꯥꯛꯏꯅꯦ ꯂꯩꯃꯅ ꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯖꯤꯅꯥꯅ ꯅꯪꯁꯤꯗꯤ ꯀꯩꯝ ꯏꯀꯥꯏꯗ꯭ꯔꯕꯣ ꯅꯋꯥ ꯂꯧꯗꯦꯍꯦ ꯀꯣꯛ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯖꯤꯅꯥꯒ ꯂꯩꯃꯒ ꯍꯥꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯤꯡꯖꯦꯜꯗꯤ ꯄꯨꯟꯁꯤꯕꯅ ꯐꯝꯃꯒ ꯂꯩꯔꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩ ꯃꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯃꯔꯝ ꯂꯩꯇꯅ ꯄꯨꯟꯁꯤꯕꯗ ꯈꯠꯅꯕ ꯄꯪꯍꯧꯗ ꯍꯧꯅꯤꯡꯕ ꯐꯥꯎꯏ ꯑꯣꯏ ꯏꯌꯥꯝꯕ ꯀꯩꯅꯣ ꯂꯤꯡꯖꯦꯜ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯔꯒ ꯑꯝꯇ ꯃꯦꯠꯀꯦ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯡꯃꯦꯠꯇ ꯃꯦꯠꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯗꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯂꯤꯡꯖꯦꯜꯗꯒꯤ ꯐꯣꯟꯗꯨ ꯐꯠ ꯃꯥꯅ ꯑꯃꯨꯛ ꯃꯨꯜꯂꯤ ꯂꯤꯡꯖꯦꯜꯁꯨ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯃꯨꯜꯂꯤ ꯍꯟꯗꯛꯇꯤ ꯐꯣꯟꯗꯨ ꯐꯖꯅ ꯄꯥꯏꯍꯧꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯍꯦꯛ ꯊꯥꯗꯔꯒ ꯃꯃꯥꯏꯗꯨ ꯀꯥꯏꯔꯦ ꯂꯤꯡꯖꯦꯜꯅ ꯑꯌꯥ ꯄꯨꯟꯁꯤꯕ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯁꯣꯏꯒ꯭ꯔꯦ ꯑꯩ ꯄꯨꯟꯁꯤꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯆꯟ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯂꯤꯡꯖꯦꯜ ꯁꯥꯎꯅꯤꯡꯅ ꯅꯣꯏ ꯅꯄꯥ ꯍꯪꯒꯦ ꯍꯥꯏꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯂꯛꯄꯅꯤ ꯄꯥꯔꯤ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥ ꯄꯥꯔꯤꯗꯗꯤ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯦ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ ꯑꯦ ꯊꯣꯏ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤꯕꯅ ꯀꯅꯥꯅꯣ ꯊꯣꯏꯑꯕꯣ ꯄꯨꯟꯁꯤꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯥ ꯚꯥꯏ ꯀꯩꯕ ꯄꯨꯟꯁꯤꯕ ꯅꯣꯛꯂꯛꯏ ꯄꯥꯔꯤ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯚꯥꯏ ꯏꯁ ꯋꯥ ꯂꯣꯠꯂꯤꯗ ꯅꯨꯄꯥꯁꯦ ꯂꯣꯠꯇꯦꯍꯦ ꯑꯗꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯣꯏ ꯁꯣꯝꯗ ꯂꯤꯡꯖꯦꯜꯅ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯃꯒ ꯖꯤꯅꯥꯒ ꯌꯦꯡꯂꯛꯏ ꯂꯩꯃꯅ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯖꯤꯅꯥꯗ ꯌꯦꯡꯉꯤ ꯖꯤꯅꯥꯁꯨ ꯌꯦꯡꯂꯛꯏ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯁꯦ ꯍꯩꯔꯒ ꯂꯩꯔꯕꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯤꯡꯖꯦꯜ ꯇꯨꯃꯤꯟꯅ ꯀꯥꯏꯗꯩ ꯆꯥꯅꯣꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯀꯥꯟꯁꯤꯗ ꯂꯩꯃꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯖꯤꯅꯥꯅ ꯃꯁꯤ ꯃꯀꯣꯛ ꯆꯥꯛꯄꯩ ꯍꯧꯅꯕꯤ ꯀꯥꯟ ꯆꯥꯗꯅ ꯅꯣꯛꯄꯁꯤꯃꯨꯛ ꯍꯧꯔꯛꯑꯦ ꯇꯥꯂꯛꯇꯨꯗ ꯄꯨꯟꯁꯤꯕ ꯆꯪꯂꯛꯂꯒ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯏꯃꯥ ꯄꯥꯔꯤ ꯂꯥꯛꯑꯦ ꯑꯩꯒꯤꯒ ꯃꯥꯒꯤꯒ ꯆꯥ ꯄꯨꯔꯛꯑꯣ ꯑꯩ ꯀꯥꯗ ꯂꯩꯔꯝꯒꯦ ꯍꯣꯏ ꯍꯣꯏ ꯂꯤꯡꯖꯦꯜ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯄꯤꯔꯨꯆꯣꯅ ꯍꯥꯏꯕꯤꯔꯛꯇꯕ ꯍꯦ ꯏꯁꯣꯔ ꯂꯩꯃꯅ ꯕꯦꯃꯥ ꯂꯤꯡꯖꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯤꯠꯀꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯀꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯤꯍꯨꯟꯁꯨ ꯁꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯨꯗ ꯏꯁꯣꯔꯁꯤꯡꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯈꯣꯏꯔꯨꯝꯕꯗ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕꯤꯔꯛꯇꯕꯤ ꯍꯦ ꯏꯁꯣꯔ ꯑꯩꯉꯣꯟꯗꯗ ꯍꯥꯏꯕꯤꯔꯛꯇꯕꯤ ꯂꯩꯃꯅ ꯕꯦꯃꯥ ꯁꯦ ꯅꯪ ꯄꯤꯔꯨꯔꯣ ꯃꯥꯒ ꯑꯩꯒꯗꯤ ꯏꯟꯁꯥꯡ ꯁꯦꯝꯃꯝꯒꯦ ꯍꯣꯔꯦꯟꯒꯤ ꯂꯤꯡꯖꯦꯜ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯗꯣ ꯄꯨꯔꯒ ꯂꯥꯛꯏ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯃꯥꯏꯃꯠ ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯂꯥꯏ ꯂꯩ ꯀꯥꯏꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯝꯇꯁꯨ ꯂꯩꯇꯦ ꯂꯩꯔꯒꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯈꯪꯗꯦꯕ ꯁꯛ ꯑꯁꯤ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ ꯄꯥꯔꯤꯗꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯁ ꯑꯁꯤꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯇꯧꯔꯤꯁꯦ ꯑꯃꯗꯨꯒꯤ ꯀꯥꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦꯅꯦ ꯑꯩꯕꯨ ꯆꯦꯟꯍꯧꯔꯁꯤꯔ ꯈꯪꯗ꯭ꯔꯦꯗ ꯊꯣꯏ ꯀꯧꯔꯛꯑꯦꯗꯣ ꯁꯣꯏꯔꯣꯏꯁꯦ ꯆꯥ ꯑꯁꯥꯕꯁꯤꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯝꯗꯅ ꯍꯦꯛ ꯊꯣꯏ ꯀꯥꯏꯅ ꯑꯩꯒꯤ ꯃꯤꯡꯁꯨ ꯅꯠꯇꯦ ꯄꯥꯔꯤ ꯃꯣꯃꯣ ꯅꯣꯛꯂꯒ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯆꯥ ꯊꯛꯄ ꯄꯥꯔꯤ ꯂꯤꯡꯖꯦꯜꯒ ꯄꯥꯔꯤꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯛꯏ ꯄꯨꯟꯁꯤꯕꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯦ ꯏꯌꯥꯝꯕ ꯅꯪꯒꯤ ꯀꯥꯗꯣ ꯀꯥꯏ ꯂꯩꯒꯦ ꯄꯨꯟꯁꯤꯕ ꯉꯛꯅ ꯀꯩꯒꯤꯅꯣ ꯂꯤꯡꯖꯦꯜ ꯁꯥꯎꯅꯤꯡꯅ ꯅꯣꯏ ꯅꯄꯥ
ꯄꯨꯟꯁꯤꯕꯅ ꯆꯥꯒꯤꯔꯣ ꯁꯤ ꯊꯝꯃꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯂꯤꯡꯖꯦꯜ ꯁꯨꯛꯇꯣꯛꯂꯒ ꯄꯥꯔꯤꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟꯒꯁꯨ ꯅꯣꯛꯏ ꯄꯨꯟꯁꯤꯕꯅ ꯃꯗꯨ ꯎꯔꯒ ꯑꯍꯝ ꯑꯍꯝ ꯄꯥꯔꯤꯅ ꯏꯀꯥꯏꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯕ ꯁꯥꯔꯒ ꯂꯩ ꯂꯤꯡꯖꯦꯜꯅ ꯃꯣꯏ ꯁꯥꯏꯗ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯄꯣꯠꯇꯦ ꯆꯠꯍꯧꯔꯒꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯗ ꯊꯦꯡꯖꯤꯜꯂꯤ ꯄꯨꯟꯁꯤꯕ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯀꯩ ꯆꯥꯒꯦꯅ ꯈꯜꯂꯤꯅꯣ ꯍꯥ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯂꯤꯡꯖꯦꯜ ꯈꯨꯃꯝꯗꯕꯤ ꯆꯠꯈꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯤ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯃꯁꯤꯒꯤ ꯌꯣꯡꯁꯦ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯅꯪ ꯂꯤꯡꯖꯦꯜ ꯇꯨꯃꯤꯟꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯃꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯖꯤꯅꯥꯅ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯅꯣꯏ ꯂꯤꯡꯖꯦꯜꯅ ꯂꯥꯛꯀꯅꯤ ꯌꯥꯝꯅ ꯅꯆꯥꯅꯨꯄꯥ ꯁꯛꯇꯥꯁꯤꯒ ꯌꯣꯡ ꯍꯦꯛ ꯃꯥꯟꯈꯩ ꯑꯃꯨꯛꯁꯨ ꯂꯤꯡꯖꯦꯜ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯏ ꯖꯤꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯤꯡꯖꯦꯜꯅ ꯇꯝꯃꯤ ꯉꯁꯥꯏ ꯄꯨꯟꯁꯤꯕꯅ ꯉꯥꯡꯂꯛꯈꯤꯕ ꯑꯗꯨ ꯖꯤꯅꯥꯅ ꯌꯥꯔꯦꯉꯣ ꯅꯪꯁꯨ ꯃꯤ ꯃꯌꯨꯝꯗꯨꯗꯕ ꯂꯤꯡꯖꯦꯜꯅ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯁꯤꯅꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪꯗꯤ ꯌꯣꯡꯗꯣ ꯌꯣꯡ ꯇꯨꯃꯤꯟ ꯆꯠꯂꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯖꯤꯅꯥ ꯂꯤꯡꯖꯦꯜꯒꯤ ꯃꯒꯨꯜ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯆꯠꯂꯤ ꯁꯣꯝꯗ ꯃꯦꯝꯃꯅ ꯕꯦꯝꯃ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯏꯔꯤꯛꯅ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣ ꯍꯪꯉꯣ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯀꯩ ꯂꯝꯗꯅꯣ ꯃꯦꯝꯃ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯏꯔꯤꯛꯅ ꯃꯥ ꯃꯦꯝꯃꯅ ꯂꯩ ꯏꯃꯥꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯁꯛ ꯇꯥꯛꯀꯅꯤ ꯏꯔꯤꯛ ꯃꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯄꯥꯔꯤ ꯑꯍꯤꯡꯗꯨ ꯇꯨꯝꯗꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩ ꯂꯤꯡꯖꯦꯜꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯁꯨꯛ ꯆꯝꯕ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯀꯥꯟꯅꯗꯦ ꯑꯩ ꯃꯥ ꯈꯪꯅꯗ ꯌꯥꯗ꯭ꯔꯦ ꯔꯥꯙꯥꯅ ꯀꯅꯥꯅꯣꯅꯦ ꯈꯪꯅꯗ ꯌꯥꯗꯦ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯈꯪꯗꯦꯃꯦ ꯂꯥꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯀꯨꯃꯥꯔꯅ ꯀꯧꯔꯝꯃꯕꯣ ꯑꯧ ꯂꯥꯛꯑꯅꯤꯌꯦ ꯃꯥꯅ ꯉꯁꯥꯏ ꯅꯅꯥꯎ ꯅꯨꯄꯥ ꯍꯣꯏꯗ ꯆꯠꯂꯨꯏꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯅꯣ ꯂꯩꯕꯒꯤꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯔꯤꯅ ꯕꯕꯥ ꯑꯥꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯛꯑꯦ ꯑꯣ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯍꯧꯕ꯭ꯔꯣ ꯕꯕꯥ ꯑꯗꯨꯒꯤꯗꯤ ꯊꯤ ꯅꯨꯡꯉꯥꯏ ꯂꯩꯍꯧꯋꯦ ꯋꯥ ꯑꯗꯨꯒꯅꯦ ꯕꯕꯥ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃꯁꯨ ꯂꯩꯍꯧꯋꯦ ꯀꯨꯃꯥꯔꯒ ꯔꯥꯙꯥꯒ ꯌꯦꯡꯅꯔꯒ ꯂꯩ ꯄꯥꯔꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯔꯥꯙꯥꯅ ꯕꯨꯡꯉꯣ ꯕꯨꯡꯉꯣ ꯄꯥꯔꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯥꯛꯇꯨ ꯈꯪꯍꯥ ꯍꯥꯔꯛꯏ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯐꯠ ꯊꯛꯏ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯂꯛꯏ ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯏ ꯀꯨꯃꯥꯔꯒ ꯔꯥꯙꯥꯒꯁꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯋꯥꯗꯨ ꯊꯩꯗꯣꯛꯂꯛꯏ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯄꯥꯔꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯦ ꯆꯥꯛꯇꯨ ꯆꯥꯗꯕꯤ ꯈꯨꯠ ꯍꯥꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯑꯦ ꯀꯨꯃꯥꯔꯒ ꯔꯥꯙꯥꯒ ꯌꯦꯡꯂꯒ ꯅꯣꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯦ ꯀꯨꯟꯖꯣꯅ ꯅꯪꯁꯨ ꯆꯥꯛꯇꯨꯗ ꯊꯣꯡꯂꯝꯂꯒ ꯆꯠꯄ ꯌꯥꯕꯅꯤ ꯁꯪꯗ꯭ꯔꯦ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕ ꯃꯁꯤꯗꯤꯕ ꯑꯗꯣ ꯕꯥꯕꯥ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ
ꯀꯩꯗꯧꯕꯩꯅꯣꯅꯦ? ꯑꯣ ꯑꯥꯗ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ. ꯑꯉꯥꯡꯗꯧꯅ ꯑꯆꯥꯄꯣꯠ ꯆꯥꯗꯣꯏꯕꯅꯤꯅꯦ. ꯁꯦ ꯆꯥꯃꯅꯤ. ꯂꯣꯏꯅ ꯆꯥꯕ ꯌꯥꯗꯦꯀꯣ. ꯍꯣꯏ. ꯆꯣ ꯐꯖꯅ ꯆꯠꯂꯣ. ꯂꯤꯡꯖꯦꯜ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯗꯒꯤ ꯏꯁꯧ ꯂꯥꯡꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ. ꯅꯝꯃꯥꯏ ꯃꯠꯀꯤ ꯐꯅꯦꯛꯁꯤꯗꯤꯕꯀꯣ. ꯁꯦꯠꯇꯅ ꯍꯦꯛ ꯆꯠꯄ ꯁꯣꯏꯔꯣꯏ ꯑꯩ. ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯤ ꯌꯥꯗ꯭ꯔꯦ ꯇꯨ. ꯑꯩꯅ ꯐꯅꯦꯛꯇꯨ ꯈꯔ ꯁꯦꯠꯄ ꯇꯝꯃꯣ ꯍꯥꯏꯗ꯭ꯔꯣ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯕꯗ? ꯍꯩꯅꯗꯦꯍꯦ. ꯀꯗꯥꯏ ꯑꯩ ꯁꯦꯠꯄꯤꯒꯦꯁꯦ. ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯅꯦꯛꯇꯨ ꯐꯖꯅ ꯁꯦꯠꯄꯤꯔꯒ ꯁꯦ ꯁꯨꯃꯥꯏꯅ ꯁꯦꯠꯂꯨꯀꯣ. ꯕꯥꯕꯥ ꯅꯪꯁꯦ ꯍꯣꯃꯣꯔꯣ? ꯌꯥꯝ ꯍꯩꯌꯦꯃꯦ. ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ. ꯌꯥꯔꯦ ꯆꯠꯂꯦ ꯕꯥꯏ. ꯂꯤꯡꯖꯦꯜ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯒ ꯄꯨꯟꯁꯤꯕꯗꯨ ꯃꯣꯏꯗ ꯂꯥꯛꯏ. ꯑꯃꯨꯛ ꯑꯅꯤꯗꯨ ꯊꯦꯡꯅꯔꯦ. ꯂꯤꯡꯖꯦꯜ ꯃꯆꯤꯟꯒꯗꯨ ꯄꯩꯔꯒ. ꯄꯨꯟꯁꯤꯕꯁꯨ ꯍꯟꯅ ꯌꯦꯡꯗꯦ. ꯂꯤꯡꯖꯦꯜꯁꯨ ꯁꯥꯎꯅꯤꯡꯅ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯖꯤꯅꯥꯅ ꯑꯣ ꯂꯩꯍꯧꯔꯒꯦꯔꯣ? ꯄꯨꯡꯗꯣꯝꯗ ꯌꯦꯡꯉꯣ. ꯂꯤꯡꯖꯦꯜꯅ ꯅꯪ ꯃꯊꯪ ꯊꯦꯡꯅꯕꯗ ꯌꯦꯡꯉꯣ. ꯅꯨꯡꯉꯥꯏꯅꯤ ꯅꯪ. ꯍꯩꯃ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯕꯣ? ꯍꯣꯏ ꯀꯀꯥ. ꯆꯪꯉꯛꯑꯣ. ꯁꯣꯝꯗ ꯄꯥꯔꯤ ꯑꯣꯐꯤꯁꯇ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯨꯔꯒ ꯂꯤꯡꯖꯦꯜ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ. ꯂꯝꯕꯤꯗ ꯋꯥꯈꯜ ꯑꯃꯗ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯜꯂꯨꯏ. ꯄꯥꯔꯤꯅ ꯁꯣꯛꯄ꯭ꯔꯣ? ꯏꯔꯤꯛꯅ ꯁꯣꯛꯇꯦ. ꯄꯥꯔꯤ ꯏꯔꯤꯛꯀꯤ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠ ꯁꯣꯛꯂꯤꯕꯗꯨ ꯎꯔꯦ. ꯈꯨꯠꯁꯦ ꯈꯔ ꯁꯣꯛꯑꯦ. ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯤꯛꯇꯨ ꯆꯠꯈꯤ. ꯄꯥꯔꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯣꯡ ꯍꯥꯡꯇꯣꯛꯏ. ꯑꯗꯨꯒ ꯇꯣꯡꯒꯦ ꯇꯧꯕꯒ ꯍꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯄꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ. ꯈꯥꯕ ꯅꯣꯛꯂꯒ ꯎꯁꯤꯠꯆꯩ. ꯄꯥꯔꯤ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ. ꯂꯤꯡꯖꯦꯜꯅ ꯆꯠꯂꯣꯍꯦ ꯑꯥꯗ ꯅꯁꯛꯇꯨꯒ. ꯍꯥ ꯀꯩꯕꯣ? ꯆꯠꯂꯣꯕ. ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯏ. ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯃꯤꯠ ꯏꯃꯨꯛ ꯉꯥꯡꯂꯒ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ. ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯕꯅꯤꯅ ꯈꯥꯕꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯏ. ꯈꯥꯕ ꯂꯣꯡꯅ ꯇꯨꯁꯤꯜꯂꯤ. ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯉꯛꯅ ꯂꯤꯡꯖꯦꯜꯗ ꯌꯦꯡꯉꯤ. ꯅꯣꯏ ꯅꯄꯥꯗꯣ ꯑꯩꯅ ꯐꯥꯔꯨꯆꯣ. ꯍꯦꯟꯕꯅ ꯑꯣꯏ ꯅꯨꯄꯤ. ꯑꯣꯏ ꯅꯨꯄꯥ ꯀꯩꯅꯣ? ꯖꯤꯅꯥꯅ ꯂꯤꯡꯖꯦꯜ ꯅꯪꯕꯨ ꯂꯥꯛꯑꯣꯃꯦ. ꯖꯤꯅꯥꯅ ꯂꯤꯡꯖꯦꯜꯕꯨ ꯆꯤꯡꯂꯒ ꯄꯨꯔꯛꯏ. ꯇꯥꯂꯛꯇꯨꯗ ꯈꯥꯕ ꯆꯪꯁꯤꯜꯂꯛꯏ. ꯄꯥꯔꯤꯅ ꯆꯟ. ꯖꯤꯅꯥ ꯄꯥꯔꯤ ꯎꯕꯗ ꯍꯔꯥꯎꯖꯩ. ꯁ꯭ꯀꯨꯜ ꯍꯜꯂꯛꯏꯔꯣ? ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯍꯣꯏ ꯌꯥꯏꯌꯦ. ꯂꯤꯡꯖꯦꯜꯗꯤ ꯄꯥꯔꯤ ꯎꯕꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯏꯀꯥꯏꯔꯛꯏ. ꯂꯥꯛꯑꯣ. ꯄꯥꯔꯤꯅ ꯇꯧꯔꯒ ꯖꯤꯅꯥ ꯍꯣꯏꯗꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ. ꯂꯤꯡꯖꯦꯜꯅ ꯃꯁꯤ ꯃꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯍꯦꯛꯇ ꯂꯩꯔꯝꯃꯦ. ꯉꯁꯥꯏ ꯃꯤꯁꯤꯡꯗꯨꯁꯨ ꯃꯥꯏ ꯃꯤꯔ ꯈꯪꯄꯣꯠꯇꯦ. ꯄꯥꯔꯤꯅ ꯊꯣꯏ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯖꯤꯅꯥꯗꯤ ꯃꯣꯃꯣꯟꯒ ꯅꯣꯛꯏ. ꯂꯤꯡꯖꯦꯜꯅ ꯀꯩ ꯀꯥꯟꯗꯕꯗ ꯅꯣꯛꯏꯅꯣ? ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏꯕ. ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ. ꯂꯤꯡꯖꯦꯜꯅ ꯀꯩꯅꯣ ꯉꯁꯥꯏ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ? ꯄꯥꯔꯤꯅ ꯀꯩꯅꯣꯅꯦ ꯏꯆꯟ ꯅꯠꯇꯦ ꯊꯣꯏꯊꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ? ꯌꯥꯔꯗꯤ ꯑꯝꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯂꯤꯡꯖꯦꯜ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯖꯤꯅꯥꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯑꯗꯨꯅ ꯐꯣꯟ パイꯗꯦ. ꯑꯣ. ꯄꯥꯔꯤ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ. ꯂꯤꯡꯖꯦꯜ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯣꯟ ꯀꯥꯏꯅꯀꯣ ꯂꯩꯅꯕ ꯄꯩꯁꯥ ꯐꯥꯎ ꯂꯩꯖꯗꯦ. ꯅꯝꯕꯔ ꯀꯥꯏꯅꯀꯣ. ꯄꯥꯔꯤ ꯂꯤꯡꯖꯦꯜꯅ ꯉꯥꯡꯂꯤꯗꯨ ꯍꯥꯏꯐꯦꯠꯇꯤ ꯇꯥꯏ. ꯃꯥꯁꯨ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ ꯃꯣꯃꯣꯟꯒ ꯅꯣꯛꯂꯛꯏ. ꯑꯗꯨꯗꯤ ꯏꯆꯟ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ.
Pari amuk ikairektuna wadu thaidoklai. Noma oina lakjarage. Chalage. Jina na Pari chatkibaga lingjel gyan tana wai sangna sor asangba ama hondorai. Wai hek sangi he. Jina na kai nupano amte khangde he. Nangonda loi he ngawra male. Somdana nangna torise khangjapote moide. Wathi ngangano he. Sono kainomda haige. Hayengdi Sunday-nina nga pharuse kanade. Yaye pharuse. Lingjel na adudi hayeng nongalamdaida chalusiko. Hoi. Thoiba na nangna yengshilo ko aduna. Kunjo na phani. Kunjo nangi awat paleresu adum hekta hairau ko. Hoi haijarake. Ai nangonda thajaba thami. Aduna ne aina nangonda chingnaba laitana lawpham mase nangonda pithoise. Tadana aibu nungsibibaginida. Baba, bachawna phone paira oye. Se. Thoiba na tachaw. Kumar na nangbu aduda laibadubu kamai tawge. Adum nungai tachaw. Aidi sida sumbu lainingabane. Leira sirana khansu khale tachaw. Nangnabu lainingadi adum layuda. Hoi tachaw. Matam kharadi ai sida laikige. Phare si hange tawbani. Ai koisu nong nini leiraga lake. Hoi tachaw. Kunjo na marak thattuna adudi tada ai somuk chalage thengjilai. Thoiba na hoi ibungo nang kakasi yum phawbuda thinbirujo. Punsiba na hoi baba. Punsiba na kunjobu mayum phawba thinbirai. Lingjel thongada mapalak pangairi isau lang laduna. Moi mapada chatlira kaino khangde. Mina ne chak ngana charaga nganna tumge hayeng nga phaba chatnaba tawraga hojik phawba lakti me. Laptakna laklibadu ubada Lingjel masinu pa sakta thise yaure imale ne. Nungai nga sidinang. Punsiba na kaka adudi ai somuk chalage yum jango ko. Hoi nang su phajana chalo ko. Hoi kaka. Kunjo adumak hanna yenglamda yumlomda changlai. Lambida Punsiba sum isai sakaga chatli tunglomdagi. Mundayam nungai na chatli ko. Punsiba khangprek khangna tunglomda yengi. Kanasu lairamde kaisu khandana amuk chatli. Laitum ama nanganda thomlai. Kaino kanano. Asi hairaga amuk tunglomda yengthorai. Lingjel tumin khongbanda tumin paktharaga lei. Noksu noi machinda. Khangbra kamdawi nungaire kihange mi mangasidi. Asi hairaga yengkhalakpadadi Punsiba lairamdre. Lingjel koi leiraga yengi. Aya kai chakhrajano. Asi hairaga khongbandagi kakhalai. Dawga diba mi khaige tawraga kanadeda. Pabala amani chalage yumda. Lingjel na tung ontholakpadadi musin muba ama lepaga leiriba adu urai. Lingjel ngasai khaide kirudabani haujikta kirai lauraga chelai. Ima but ima. Lingjel kaplaga chenkibado tingak Punsiba na yenglaga. Kaino kaidino sina. Haima kaino. Oh ma oiri ngasaidagi aingonda ki heleside. Masidiba. Sauge sungamda nokpasu nokda Punsiba ngaihak mafam aduda lepaga leirami. Lingjel na di Punsiba ni khangkidre. Punsiba na di Lingjel ni adum khangi. Somda kunjo na kadaida chakhrajano ne masigi ngangsina. Oh baba nachasi sibatare. Baba nangbu tabro. Hai kaidawragini nangbo. Kunjo su pakhatna thongalomda chenthorei. Baba but lehore. Hojikpu kadaidagi butno ne he. Nangbu kadaida chaluge ha. Sengna hayo
ꯅꯨꯃꯤꯗꯥꯡꯁꯤꯗ